इनकी लंबी गर्दन इन्हें ऊंचे ऊंचे पेड़ों की पत्तियों तक पहुंचने में। Hello everyone, good morning. मैं पुनमपू मैं मैंने नहान साइंस म्यूजियम दा चलुबगी second part की ब्लॉग अमा शेयर तौजगनी हाबितो ब्लॉग अदो शेयर लेजरे शेयर तौबा होजरगे सिदा लेरे अहानबा सिविलाइजेशन मतंगी पोटरी की सैंपल खरा पोटर मखोइना सारंबगी मवोंग प्रोसेस सिंग दो असमाय सारमे हाइना सिगा लेरे तुदगी असिगे टेराकोटा एनिमल फिगराइन रेप्लिकास हाइना लेरिसे असिना मु टेराकोटा हाइबा मखल की लेपाक तोना साबन टेराकोटा हाइबा लेपाक से बेक तौबा लेंगांग मचु की लेपाक ओइदोइनी रेप्लिका ऑफ टॉयज मोइना मतमदुगो सानारंबा आंगांगसिंगना सानारंबा खोनारंबा अदु पुनमतो मोइना सिगैसे अमुहना रिक्रिएट तौगा रिप्रेजेंट तौबनी बेंगल्स बीट्स मोइना हाना मतमदा सिजनरंबा अदुइदो कमाइना पुथोरे बेंगल्स साबगी मोंग सिगा लेरे बीट्स के काक साबगी सिगा लेरे सिसिना मु पटाना यंत्र हाइदुनि आदिसे चफु अनी खक पोट अनी खक मखुम हुंजलगा लेरिसे सिसिना मु पटाना यंत्र हाइना मोइना इरगा लई देदी असिगा लेरे सिना मु तप्तकाल यंत्र हाइना लेरे जीरो टाइम इन्वेंशन तौबगी सिगा लेरे इरगा जीरो हाइबा नंबर से पॉजिटिव सु नतबा नेगेटिव सु नतबा जीरो जाउदरदि थबक अमते तौबा जाते हाइदो सिगा लेरे मेजर्स ऑफ टाइम हानगी मतम घड़ी लेत्रिंगै मतमदा मोइना कमाइना मतम मसक खंगनागे हाइबदो हानदी नुमितसे पार्ट 5 थोकना खाइदोअमी हाइ सिनामु वेट ऑनबगी सिगा लेरे लेंथ ऑनबगी हानगी मतमदा करिमता लेत्रिंगै मतमदा सिगा लेरे राम यंत्र मिश्रा यंत्र दिल्लीदा हंजेजिक लैबा जंत्र मंत्र हाइना खंगनारिबसे सम्राट यंत्र पुनमक सिगा लेरे मागी साबगी सैंपल सिंगदुनी मौंग कमाइ तौरेना गोला यंत्र जल चक्र यंत्र पुनमक लेरे सिगा वार्ड न्यूमरल्स नंबर्स की ममिंग हाना नंबर्स की ममिंग हिजे कमाइना कौनरमे हाइबदो ताजमहल लेरे सोनानामो म्यूजिक की इंस्ट्रूमेंट सिंग लेरे सिगा लेरे सिंजे हाना सिजनरंबा म्यूजिक इंस्ट्रूमेंट ngतनी इंस्ट्रूमेंट सिंजे हंजिसु सिजनरी हेरिटेज गैलरी की लोरे सेकेंड फ्लोर से हेरिटेज गैलरी से सेकेंड फ्लोर दनी हंजिक थर्ड फ्लोर द कारनी थर्ड फ्लोर से नमो ह्यूमन बॉडी मॉडल्स की सिगमु लेरे फ्रॉम बिग बैंग टू स्मार्ट मैन हाइदना हाना लेरंबदगी हंजिक स्मार्ट मैन ओइना चेंज ओइदना लाकपगी प्रोसेस तो आर्ट लेरे सिदा सोलर सिस्टम अखोइगी प्लूटो सु कुनादा लेरे मैम म्यूजियम से आगांग लेबा अखोइददी जाम कानै आगांग लेबा मिसिंगददी सुंसोय सोयदना विजिट तौगदनी अमुतंग देसा मफमदा चतपा मतमदा म्यूजियम विजिट तौबियो सिम कनानो हेंथोय गानबदी एंजॉय तौरे मादी सिगा लागा जाम हरावरे सिगना मुकुस कॉर्नर लेरे सिगसु आगांग सिंग सानाबदा मागी ब्रेन दे जामना डेवलप होइबा कुइस कॉर्नर गातंग मोदे जामना इंटरेस्टिंग होइबा पोनी
ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯀꯨꯏꯖ ꯀꯣꯔꯅꯔꯁꯦ ꯁꯥꯟꯅꯔꯦ ꯀꯨꯏꯖ ꯒꯦꯝꯁꯦ The right answer is stem cell therapy can be used for what? Enhance growth, increase immunity in body, treatment of organic disease. Minus B. Minus C is C. C. Minus C. Then what? Then is then what describe the intelligence of various mammals? Mammals की intelligence है ना brain size. Is 60% gesture for Minus C. C number C. Bye. ꯍꯦꯟꯊꯣꯏꯉꯥꯟꯕꯗꯤ ꯌꯥꯝ ꯍꯔꯥꯎꯔꯦ ꯃꯥꯅ ꯀꯨꯏꯖꯁꯦ ꯁꯥꯟꯅꯕꯗꯁꯨ ꯑꯉꯝꯕꯗꯒꯤ ꯁꯥꯟꯅꯩ Oh my God! Wow! ꯁꯤꯒꯅ ꯑꯃꯨꯛ ꯂꯦꯞ ꯂꯩꯔꯦ ꯂꯦꯞꯁꯤꯁꯨ ꯊꯥꯔꯠ ꯐ꯭ꯂꯣꯔꯗꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄꯗ ꯈꯔ ꯊꯦꯡꯉꯦ ꯍꯥꯏꯅ ꯑꯗꯨꯅ ꯈꯔ ꯊꯦꯡꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯇꯥꯏꯝꯁꯦ ꯀꯣꯚꯔ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯟꯗꯥ ꯇꯥꯁꯜꯂꯛꯑꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯥꯡ ꯆꯠꯂꯤꯅꯤ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯂꯩꯕ ꯃꯤꯅꯤꯠ 5-10 ꯑꯁꯤꯒ ꯑꯩꯈꯣꯏ ꯄꯣꯠ ꯄꯨꯝꯅꯃꯛ ꯀꯣꯚꯔ ꯇꯧꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯌꯦꯡꯍꯧꯅꯕ ꯁꯤꯒ ꯂꯩꯔꯦ ꯕꯣꯗꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯁꯤ ꯍꯦꯟꯊꯣꯏꯉꯥꯟꯕꯅ ꯌꯨꯝꯗꯒꯤ ꯆꯠꯄ ꯃꯇꯝꯗꯗꯤ ꯃꯥ ꯌꯥꯝ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯅ ꯆꯠꯆꯕꯅꯤ ꯁꯤꯒꯤ ꯁꯥꯏꯀꯜꯁꯦ ꯃꯥ ꯊꯧꯔꯒ ꯂꯥꯛꯀꯅꯦꯅ ꯑꯗꯣ ꯁꯤꯒ ꯌꯧꯔꯛꯑꯒꯗꯤ ꯃꯥ ꯁꯥꯏꯀꯜꯁꯦ ꯊꯧꯕ ꯀꯤꯔ ꯃꯥꯜꯂꯦ ꯃꯥꯒꯤ ꯕꯣꯗꯤ ꯐ꯭ꯔꯦꯝꯁꯦ ꯎꯕꯁꯤꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯆꯠꯂꯒ ꯃꯊꯛꯇꯁꯨ ꯒ꯭ꯔꯤꯟ ꯒꯥꯔꯗꯦꯟ ꯑꯃ ꯂꯩ ꯒ꯭ꯔꯤꯟ ꯒꯥꯔꯗꯦꯟꯗꯁꯨ ꯑꯩꯈꯣꯏ ꯌꯧꯔꯛꯄ ꯅꯪꯗ꯭ꯔꯦ ꯁꯤꯗꯩꯁꯤꯒ ꯇꯥꯡꯒꯤ ꯄꯤꯛꯆꯔ ꯑꯃ ꯂꯩ ꯁꯤꯒꯤ ꯇꯥꯡꯒꯤ ꯄꯤꯛꯆꯔꯁꯤꯒ ꯇꯥꯛꯏꯁꯦ ꯀꯔꯝꯕ ꯅꯥꯀꯟꯗ ꯀꯔꯝꯕ ꯇꯦꯁꯀꯤ ꯃꯍꯥꯎ ꯈꯪꯉꯦ ꯍꯥꯏꯅ Seeing is believing. Yes. ꯃꯌꯥꯝ ꯑꯁꯤ ꯐꯟ ꯑꯦꯛꯇꯤꯚꯤꯇꯤꯁ ꯈꯔ ꯎꯠꯂꯛꯑꯅꯤ ꯑꯁꯤꯁꯤꯅ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯅꯤ ꯑꯁꯤ ꯃꯅꯨꯡꯗꯒꯤ ꯎꯔꯛꯄ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯀꯨꯝꯊꯔꯛꯏꯅꯤ ꯐꯥꯔꯁט ꯐ꯭ꯂꯣꯔꯗ ꯀꯨꯝꯊꯔꯛꯑꯒ ꯐꯥꯔꯁט ꯐ꯭ꯂꯣꯔꯗ ꯐꯟ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯀꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯃꯊꯛꯇ ꯗꯥꯏꯔꯦꯛ ꯀꯥꯈ꯭ꯔꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯑꯩꯈꯣꯏꯅ ꯐꯥꯔꯁט ꯐ꯭ꯂꯣꯔꯒꯤꯁꯦ ꯊꯥꯗꯣꯛꯑꯝꯃꯦ ꯈꯪꯍꯧꯗꯗꯅ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯐꯥꯔꯁט ꯐ꯭ꯂꯣꯔꯁꯤꯒꯁꯨ ꯃꯌꯥꯝ ꯂꯩꯌꯦꯅ ꯃꯣꯏꯅ ꯍꯥꯏꯔꯛꯇꯅ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯅ ꯆꯪꯉꯤꯅꯤ ꯍꯧꯖꯤꯛ ꯁꯤꯒꯩꯁꯤꯒ ꯐꯟ ꯑꯦꯛꯇꯤꯚꯤꯇꯤꯁ ꯈꯔ ꯇꯧꯔꯅꯤ ꯑꯗꯨꯒ ꯀꯨꯝ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯒꯤ ꯃꯣꯏ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯂꯩꯕꯗꯣ ꯑꯗꯨꯗꯨꯃꯨꯛ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯑꯁꯤ ꯌꯦꯡꯉꯣ ꯑꯁꯤ ꯄꯨꯝꯅꯃꯛ ꯁꯥꯟꯅꯕꯁꯦ ꯑꯁꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯕ꯭ꯔꯦꯟ ꯃꯊꯛꯇ ꯑꯁꯤꯒ ꯂꯩꯔꯤꯕ ꯒꯦꯝꯁꯤꯡꯁꯦ ꯂꯣꯏꯅ ꯁꯥꯏꯟꯁꯀꯤ ꯑꯣꯏꯕ ꯒꯦꯝ ꯉꯥꯛꯇꯅꯤ ꯁꯤꯒꯩꯁꯤꯒ ꯃꯤꯔꯔ ꯃꯦꯖ ꯂꯩ ꯑꯗꯩꯗꯤ ꯐꯦꯁꯀꯤꯁꯨ ꯂꯩ ꯁꯤꯒ ꯂꯩꯔꯦ ꯃꯤꯔꯔ ꯃꯦꯖ ꯃꯌꯥꯝ ꯁꯤꯒꯤ ꯃꯤꯔꯔ ꯃꯦꯖꯁꯦ ꯃꯣꯏꯅ ꯕꯨꯜꯕꯨꯂꯦꯌꯥ ꯍꯥꯏꯅꯁꯨ ꯀꯧꯏ ꯑꯗꯣ ꯃꯣꯏꯅ ꯍꯥꯏ ꯅꯣꯏ ꯁꯤꯒ ꯂꯥꯡꯉꯩ ꯂꯥꯛꯑꯒ ꯕꯨꯜꯕꯨꯂꯦꯌꯥ ꯆꯪꯉꯕ ꯕꯨꯜꯕꯨꯂꯦꯌꯥ ꯆꯪꯗꯗꯤ ꯀꯩꯁꯨꯝ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯅ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯪꯕ ꯃꯇꯝꯗ ꯀꯣꯛꯁꯨ ꯌꯥꯝ ꯉꯥꯎꯈ꯭ꯔꯦ ꯑꯗꯨꯒꯩꯗꯤ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯅꯣꯛꯄꯗꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯃꯥꯡꯉꯤꯅꯤ ꯊꯧꯔꯛꯂꯣ तो पता नहीं चला कहाँ है नहीं होगा यही तो मजा है इसमें पर ऐसे ही लाते हैं अरे मजा आ गया इसको मैं करा रहा हूँ मजा कम तुम लेना इसमें फंस जाएंगे तो ये चलो मगर बना को माओ नहीं चलो चलो सोने चलो चलो ऋषि चलो मांगने बा चला 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 मजा चला
ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯊꯣꯛꯀꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯨꯜꯕꯨꯂꯦꯌꯥꯗ ꯆꯪꯉꯨꯔꯒ ꯊꯣꯛꯂꯛꯑꯦ ꯂꯣꯏꯔꯦ ꯌꯥꯝꯅ ꯑꯦꯟꯖꯣꯏꯁꯨ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯐ꯭ꯂꯣꯔ ꯍꯥꯏꯗꯣ ꯑꯗꯨꯒ ꯆꯪꯗꯣꯏꯅꯤ ꯑꯁꯤꯒꯩꯁꯤꯒ ꯃꯌꯥꯝ ꯀꯤꯁꯨ ꯌꯥꯝ ꯀꯤꯖꯩ ꯑꯁꯤꯒꯤꯁꯦ ꯆꯪꯕ ꯃꯇꯝꯗ ꯃꯐꯝꯁꯦ ꯃꯣꯏꯅ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨꯃꯥꯏꯅ ꯑꯃ ꯁꯥꯔꯒ ꯊꯝꯃꯤ ꯋꯥꯅ इनके आगे एक लंबी गर्दन वाला डायनासोर है ब्रैकियोसॉरस। इनकी लंबी गर्दन इन्हें ऊंचे ऊंचे पेड़ों की पत्तियों तक पहुंचने में एक सहायता करती थी। अब देखिए पेड़ पर बैठा एक डायनासोर आर्कियोसॉरस। आर्कियोसॉरस इस तरह से कोशिश करता है कि पक्षियों की उपस्थिति ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯃꯣꯏꯅ ꯁ꯭ꯂꯣꯄꯤꯡꯁꯨ ꯑꯣꯏꯍꯜꯂꯤ ꯂꯩꯉꯣꯏꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯊꯝꯃꯒ ꯁ꯭ꯂꯣꯄꯤꯡ ꯑꯣꯏꯍꯜꯂꯒ ꯊꯝꯃꯤ ꯑꯁꯤꯒ ꯂꯩꯔꯤꯕ ꯁꯤꯡꯁꯦ ꯍꯥꯟꯅꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯍꯥꯟꯕ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯦꯅꯤꯃꯦꯜꯁꯤꯡꯗꯣ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕ ꯑꯦꯛꯁꯇꯤꯡ ꯑꯣꯏꯈꯤꯕ ꯑꯦꯅꯤꯃꯦꯜꯁꯤꯡꯗꯣ ꯉꯥꯛꯇꯅꯤ ꯁꯤꯒ ꯃꯣꯏꯅ ꯊꯝꯃꯤꯁꯦ ꯑꯗꯨꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯁꯥꯎꯟꯗꯨꯁꯨ ꯍꯣꯔꯣꯔ ꯁꯥꯎꯟ ꯊꯥꯖꯤꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯆꯪꯕ ꯃꯇꯝꯗ ꯑꯁꯦꯡꯃꯛꯀꯤ ꯊꯣꯛꯂꯛꯑ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯗꯨꯅ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯀꯥꯟꯗꯤ ꯑꯀꯤꯕ ꯐꯥꯎꯋꯦ ꯑꯁꯦꯡꯕꯒꯤ ꯄꯨꯔꯥ ꯔꯤꯌꯦꯜ ꯑꯗꯨꯃꯥꯏꯅ खल्ली मैम अखोई हंजिंग लोरे थोले हंजिंग असिगेसिगा मखादा कैफेटेरिया अमसु ले कैफेटेरिया सिसु असुम नाली ममलसु मयामना चनबा यापा ममल ओय अदुना मैम चलसु कैफेटेरिया सिगसु चाबम थपो मरंग काइना लई अखोई हंजिंग जुमदा चटपगी मपान थोले ए मैम पुनम आइगी वीडियो से मतांगा सिदा लोसिनजरगे मथंगी ब्लॉग तामु उनरसी मैमना चानबिदुना ब्लॉग सिबु लाइक एंड शेयर तौबिरमु सब्सक्राइब से तौबिरमु मैम सब्सक्राइब अंदर तौबिदे सब्सक्राइब तौबि वीडियो सिबु लोबे फावबो जेंबियु थैंक यू।